First of all, the EPAC TV News welcome. The Work for Amendment Act 2025 की मयोक्ता लेबाक चिनबा थुना तोंगान अकनबा खोंजंग कया लेप्तन जंगसिनारी खोंजंगसिंग अदुगी सरकम ओइना मयांग इम्फाल द मियोय लिसिंग कया थोरक्तुना Work for Act की मयोक्ता खोंजंग जंगसिनख्रे खोंजंग अदुदा मियामना थोइदोक हेंदोंग सखंगनरबा सोशल एक्टिविस्ट रोहान फिल्म सरुक याकी हिरम मसिगी मतंगदा इपाक टीवी न्यूज़ गा अखना वरी सानबदा रोहान फिल्म हाई लमदम सिदा नुसी चानन लेमिंदक्लिबा मैतै अमदि पंगलगी मरक्ता हानदगी हेना नुसीननबगी मरी हेना चेसिनबा ओइरसनु धर्मगी ओइबा खेतनबु लेतना कम्युनिटी अमगी अवाब अमदि नुंगाइबदा अमना अमगी मतेंग पांगसिनबा हाइबसी यामनमक तंगाइ फते हाइबु वाफमसु सोशल एक्टिविस्ट रोहान फिल्मना इपाक टीवी न्यूज़ द फोंदोरखी नकल अमरोमदा Joint Coordinating Body of Mayai Lambi including Wagwai Constituency na Sinduna Work for Amendment Act 2025 asigi mayokta peaceful rally chatkiba aduda amso amadi MSA anisu saruk yaki haire amso amadi MSA na MLA sing oiba stand lauthok pinana ba haiduna lakhibani adubu pangan MLA ahungi manungda MLA amana public clarification pikhabasu ngasi phawbuda MLA anina Pangal miam the Work for Amendment Act matangda clarification pigidabani haidun laklabasu ngasi phabu makhoi oiba mot pidri BJP dagi mirep oidun MLA phabu oyamlaba wai antasna hojik phabu the magi oibu wafam ama phabu phongdokta haibasi yamna leibak thibani mahaki stand karino haibu miam the khangallu loinana manipur da leiba pangal voter yawba constituency singi MLA singnasu Pangal Muslim Miam the Work for Amendment Act matangda makhoi oiba mot pigdabani karigma makhoi oiba mot pidragadi miang ga khanraga amso amadi MSA anina makhatana khongjang changsillakkani amadi Work for Amendment Act asigi mayokta lepaga loinana miam ni makhoi oiba mot piduna prajagi ihogda support pirakhiba political party singbu thagalli loinana lemhoriba political party singnasu Miamda support over Namdrabadi, high river party sing as the Yaw river member sing, Kayakata sing, party as the Gitopa Matam Oidribra, high wapamsu, Amso Amadi MSA and Nig Maikadi Hanglakli. Atopa Pau Amana Handak the past of Kiva Work for Amendment Act 2025 Ki Matanga, political Oiban Nonglay Nung Shit Hanglakli. Zametul Ulmai Hingi Chip Muhammad Madanina, Ek Adoburi Pongi Mingda. Lamun bayana na ba politically oy wakhalun chen ba amani haina yamna thina chei takre Delhi da pangthoki ba press conference amadu wangang ba madanina ek adu work for board kankat hanana bagi aning ba prokhi banate madu mi kharage maranai oy ba kana ba phangnana bani haiki ek asi natraga amendment asi laibak asi gi da bangta society asi gi damakta natraga muslim sing gi damakta achum banate occupier sing aduna Kana nabagni haina madni haiki Hengalakli bi yaning da asi hapsil laduna Hyderabad ki MP amasung AIMIM ki chief asadudun awaysi nasu ek aduki mayokta public protest meeting ama lothokre Hyderabad ki Darussalam da 7 PM dagi 10 PM phawda April ki tang 38 da protest meeting ama pangthoklagani Maduda All India Muslim Personnel Law Board ki president Khalid Saifullah Rahman na Mayai tangbal lawgani hainasu OIC na makatana phungdokhi nakalam romda state asida miyamna khanba mihut leina central government na president rule thamjinduna democracy gi wan tok leindabadagi miyamgi hak matli basi political gi oiba asum thosil amadi natte central government na popular government gi CM resign to hollaga president rule thamjillakhi adugi maramdi Maite Yamasum Cookie and the Mark the Toiba, Kulai Muknabagi Waroshin Proknabani Hydron Tamdi Lakiban. What talking Waroshin Proknaba central government Tani Mapung Pazilak Paubuda, Tapsabu Waroshin Proknaba Hotnabada, Kumang Joshin Mungamdana Labadagi, Miang Hakmatpaka Pankana Liba Sin Maram Oirega, central government Toshil the Miangi Pen the Bagichang, no Monomagi Hangalib as Apabukudam Sunate. Masina maram oirega miam central government ki matakta pen da bagi kholaw lekli asina lengak amasung miam ani ki markta mukna ba thorna bagi achobo maram am oirak pasu yai
Central government president rule thamjin khraba matungda legislature sing maraktagi popular government ama semnanaba claim tawbu ngamdriba asin maram oiraga president rule asi makha tana sangthana adumuk lehannana bu hotnaribra haibagi maram amasu leiri legislature sing marakta luching makhan ngamdaba amadi luching bu oiningba masing yamna leibadagi lengak semnabagi masing subung ngamdabagi ra haibudusu miyamna khanganba mathau tai loinana Central government ki luching basing makhogi oiba khucha bi luching ba khallaga popular government semhannaba political lobby chathaduna president rule makha tana sangthana bu hotnabada wathok ki waroshin prokna bu hotnabada matam changhanna bu hotnaribra haibagi chingnabu wahangju leitabnatte Central government Manipur ki hojik ki oiba wathok asiki waroshin prokningba matamda prokpa ngambagi mapangal leijarabasu waroshin prokna bu hotnadriba asigi aron agenda ama leibagira haibasi miyamna chingnari president rule lengak na wathok ki waroshin karam matamda prokadawribagi haibagi chapchaba matam khanghanba leitabana waroshin proktri phawba president rule thamkikani haibrom da thagadabu leirabadi thawong adu dictatorship lengak ni haina loroidabagi maram leirlo Manipur miyang apambadi wathok ki waroshin athuba matamda prokpag loinana miyang lengak thamgadabani haibasini ammaromda miyamna mikhal pangthokna khankiba mihut MLA sing marwoina majority oiriba BJP ki MLA singna makhoigi anawbuluching khanma ngamdabadagi lengak semma ngamdabu oirabadi CM gi post gi resign tawgraba mi aduda lengak semhanna bu central government na thawrang lokhalap kadoribra haibasisu achobu hangam oire president lengak na Manipur wathok ki waroshin pokna bu hotnariba asina nongmai amasung bongi makhol tabagi chang hanthrakpa leirabasu chinko ki zona namna taba state asigi district kharada maitai singna chathok tasin tawbagi athingbadi adumak thamle loinana kuki singi oinasu tampak ti lamphawdun chathok tasin tawba ngamdana leiriban maitai singna kuki thengnaba matamda ngakpiba amadi kanbibagi thabak chathabasu uba phangli aduga maitai singi maraktagi lambi lamangna khibdagi buffer zone lana changchilluba thoklabadi hing halakpagi wafamsu leikitaba yawkhraban lan haibadi ammaromdana president lengak na maitai amasung kuki khulai thaduknaba amadi nakalani gi marakta tangdu leitaba puknaba punna phaminaraga wari sananaba khangankhib aduda maitai singna masana khangna khulai pikhatpasu leikhraban aduga kuki sing maikai digi makhogi demand separate administration phangdi phawba khulai thadukloi haibagi phirip lawthorakpada lengak na makhogi mathakta military gi oib action lokhat uba phangli lengak na normal process ta coming operation chathaba matamdasu tampak lamdagi nimit khudingi yamlabu khulai sing phagat pungamdri uki sing maikai dagisu khulai yauna mi phabagi chang nemna uba phangli ba asina maram oirega karamba matamdu wathoki waroshin prokadawribagi haibagi hojik phawbagi oinadi kana amatana khangba ngamdan leiribasi yamna leibak thibani leibaki mathakni yeknabana landaраklabadi chapchaba mayuknaba lantheng thengnagadabani lanthengnaba ngamdrabadi leibak adu yeknabana khudum chankigani haibasi henna miyamna khangrab wafamne pawsing asigi sarkom oina middle east ki paw khara update tawjage tabadi yamna angakpa am oina Donald Trump hatpa ngamnanaba nupa masa amana mahaki apokpa mama amasung mapa hatokre haire America ki president Donald Trump hatpa ngamnanabagi damakta supnagi masagi chahi 37 lom khakta ngairiba Nikita Kasap kauba nupa masa amana mahaki mama mapa anima hatlamme Pulisna phadunu wahangpong chathabada Nikita Kasap na Donald Trump hatnanabu hotnabada sel amadi atai polam sing mathau tarakpadagi mama mapa anima hatpani haina phongdorapkhibadagi miyam punam angakpo oina kre haire nakalamromda Russia ki maikaidagi Ukraine awang nompok thangma city yam oiriba sumi de chatharkiba ballistic missile attack te yamjabda miyuk kun mari sigre loinana marphu humdoi henban asu apan nangre haina mafam adugi local authority ki maikaidagi phongdokre Thokdok adugi matangda Ukraine ki president Zelensky na yamna tamthiba attack amani haina phongdokre Russia ki maikaidagi ballistic missile attack chawna chatharkiba asi ngasi si tharaga tha si anirak suban mamang da tha si ki tang mari da Ukraine gi Terbiri da missile attack chathaki basu laikraban
यूक्रेन की प्रेसिडेंट वेलोदिमिर जेलेंस्की ना सोशल मीडिया पोस्ट फोंदोरखिबा वरोलदा रशिया की बैलिस्टिक मिसाइल अदुना मरम ओइरगा मी लेनब युमसिंग कारसिंग अमदी माहि तंफम संलोइसंगसिंगदा टारगेट तौरखिबनी हौजिक हौजिक थौदोक थोफम अदुदा रेस्क्यू की थबक यामना कन्ना चथरी सुमी की एक्टिंग चीफ मेयर ओइरिबा अर्पोन कोमजना फोंदोरखिबगी मतुंग इनदी कम्युनिटी अदुदा यामना नुंगाइतबा थौदोक अमा अटैक अदुना ओहल्ले हाइकी हिरम मसिगी मतंगदा रशिया की मकैदगिदी हौजिक फावबो फम अमता थमलकपा लेइद्री हाइना पाउगी एजेंसी असिन मखाताना हाइर मरी लेनबा अतोपा पाउ अमना इजराइल की माइकैदगी काप्सिल्लकपा मिसाइल अनिन गजा की मरुओइब हॉस्पिटल की मनुंगदा लेइबा बिल्डिंग द पांदुना अकाय अतोय कया याउखरे मदुगी मतुंगदा हॉस्पिटल अदुदा लेरंबा अनाबा कया अमसु मफम थैदोक्रे हाइरे एटेक अदुना मरम ओइदुना हॉस्पिटल अदुगी इमरजेंसी अमसुंग रिसेप्शन डिपार्टमेंट अदु अकाय अतोय नंगखी अमदी अतोप स्ट्रक्चर सिंगसु थोगाइखी हाइना मफम मदुगी मेडिकल स्टाफ सिंग फुंदोक्ले इजराइल की माइकैदगी फुंदोरखिबदा मखोइना चथखिबा मिसाइल की अटैक सिंग अदु हॉस्पिटल अदुदा हमास मिलिटेंट सिंग मथक टारगेट तौरपनि हाइरे मखोइना मखा तारदुना अटैक अदु चथत्रिङैगी मंगओइनना हमास मिलिटेंट सिंग सिजिन्नदुना अटैक की लालोंग सिंग सिनबदा यावो मिचम सिंग अदुबु सोक्तनबा यामना कन्न होटनकी हाइरे हॉस्पिटल असि एंग्लिकन चर्च की मखाद लेबा इंस्टीट्यूट अमनी लोइनना मफम मदुगी ओइन हेल्थ फैसिलिटी की मरकता यामना मरु ओइबा मफम अमसु ओइरिबनी अटैक अदुना हॉस्पिटल अदु मखाताना थबक थरम चथब याबगी फिबम ओइद्रे मदुदा लेरंबा पेशेंट चामरोम अमदी असोकपसिंग अदु अहिंग नोंयाइदा थैदोकननबा होटनखिबदा मेडिकल खुदोंग चाबा फंगदबना मरम ओइरगा मफम मदुगी लंबीसिंगदा लेनरी हाइना हेल्थ मिनिस्ट्रीदगी हाइरे मिनिस्ट्री के वरोल अदुन मखातान हाइ ngasi चथखिबा अटैकसिंग अदु हमास की लुसिंगबसिंगना कायरोदा अनौबा राउंड अमगी ओइबा वरि साननबगी थबक हौखिबा मतुंग इकान कानदना चथरखिबनी हाइना पावसिन मखाताना हाइ मियामदा मतम मतंग ई पावसिन शेयर तौदुना मियामगी मिटनकों ओहल्लेबा इपाक टीवी न्यूज हाइबा न्यूज नेटवर्क यूट्यूब चैनल अमदी फेसबुक पेज असिबु अदोमना लाइक शेयर कमेंट फॉलो अमदी सब्सक्राइब तौबिदुना तुंग कोइन मियामगी सेवा तौबं गमननबा सपोर्ट तौबियु हाइजर The EPAC Group of News was set up on 7th July 2017 as a news networking body. Now it completes 7 years in service. Under the aegis of EPAC Group of News, one news networking YouTube channel and Facebook page called EPAC TV News has been set up in the year 2021. It is providing news throughout the world day and night. Seder Maibam is the managing director cum editor of the EPAC TV News. He is young and talented journalist of Manipur. Under his guidance, news updates are being disseminated all over the world. Both YouTube channel and Facebook page of the EPAC TV News becomes a successful news channel. It is due the full cooperation of the people. The news channel seeks support of the people. People may subscribe, like, share, and follow it, so that it can serve the people further. The EPAC TV News. Once again, thanks the supporters.